India की spacecraft Chandrayaan-3 na thal leibak ki kha thangba sarukta mai pak na khongdaduna mafam aduda ihan hana yoba ngamba leibak India na oire. Kangluk ki irangda mayu makai mang takhiduna lanjinariba imung singna leigadaba sajiwada saba temporary shelter home sing asi Chief Minister Nongthomam Biren na sangadura miyamda khutsinakre. Myanmar dagi changlakpa lalahuba singne insinduna tokhaiba lengak ama talakriba kuki MLA tara ase India pumbagi threat ni haina Maheshwar Thongnau Zamna Mumbai Press Club ta pangtokriba press meet ta phongtokre. Amasung BJP lenga asi pro people government oidre mafam kaya the divide and rule policy sanaduna Kangluk masel gi marakta muknaba hatna sunaba thokhanduna leire haina Communist Party of India na maral sirakti.